Manipura COVID-19 positive oibagi case nomo-nomogi hengalakli ngasi su status da COVID-19 positive oiba tarahumdoi thengnakibaga loinana hauji faubada COVID-19 positive oiba migi masing chanigani fuhumdoi sukre hiramasiga mari lainana Health Services Manipurna thadorakpa cherol amana hai ngarang nungthil pung ani dagi kasi nungthil pung ani faubada puna sample yangkai test tauki sample yangkai test tauba duda positive case tarahumdoi thengnaki हाइरिबा पुंगफम असिगे मनुंगदा कोविड-19 पॉजिटिव ओइबगी चांग असि चादा कुंतरुक ओइखि ngasi thengnakiba COVID-19 gi case tara humdoi adu Imphal West District tagi tara Imphal East District tagi ama amadi Bishnupur District tagi case anini laichara sigi punna sample chanipan ga subna taruk test taukhre sample chanipan ga subna taruk test tauba duda Imphal East District ta yangkai mari Imphal West District ta chamaga humpu taruk Bishnupur District ta mapan Kakching District ta ama Tengnopol District ta ani Chandel District ta ama amadi Thoubal District ta positive case tara thengnaki hairi hauji faubagi oina myoi chamaga nifu manga naba phaduna discharge taukhre ngasina myoi kunthra humdoi naba phaduna discharge tauki hauji status se directly ba laichona se dagi ngakthokna ba miyamna COVID-19 gi chana kanglot ngangna chatpagi tangai fadaba lei loinana directly ba phiba masida miyam mi paidana ba charola sina makha thana kangalakli panwegi abadi haukiba tang mapanda Bishnupur District tagi myoi ama chayasigi hana hanboina COVID-19 positive oiramba thengnakibani